Umutra mga so Bharat ki ningtamba namit ka mari lenana Government of India na har ghar tiranga hajan campaign na mi start tori campaign na sub matau karam na mayam saruk jagani loinana masiga certificate karam na pangani haibdu akoi mobile gi mating na kudong saba silauji ado ibele jakoi aji mobile screen jalase mobile screen da Chrome browser bu koina click tawduna hangdoklasi hangdokla matung da sumna upangani hojik aikoina kunala yauriba 3 dot line asida click tawrasi loinana asi desktop site aidna leiribasi kariguma tick leirabari phai leitrabadi click tawdun tick tawbiu masigi matungna Google Chrome search bar asida my gov aina type tawrasi denana Google da sumbat interface asi wo pangani koina screen da uriba asigumna ahanba link asida aikoina click tawrasi click tawra matungda mygov.in haiba site asi wo pangani loina masai si full load tawba ngaibiu site asina full load ora matungda asigumna karigumba pop up notification thoraklabadi notification sibu block tawbiu site asida makal makagi poster sing wo pangani adobo aikoina mathau taribadi har ghar tiranga haiba poster asimuktani poster sing asibu aikoina left to right or right to left swipe tawduna aikoina mathau tariba har ghar tiranga haiba poster asida leplasi har ghar tiranga poster asigi matakta aikoina karigumba click tawrabadi anopa pop up notification mo wo pangani asumna notification subay ko na okay tawrasi click tawra matungda harghartiranga.com ko website asida lakani loidana 3 dot line asida click tawrasi click tawra matungda karigumba desktop site asi tick leitrabadi tick tawbiu process asi step mari tawgodabani step 1 da pin flag asida click tawba second step ta aiko detail fill tawba third step ta location allow tawba fourth step ta pin flag tawduna aiko certificate download taw screen da uriba pin flag haiba link asida click tawrabada aiko na process asi makata thagadabani asida sunatana upload selfie with flag haiba option asida susatna tawba jai karigumba si option choose tawrabadi aiko gi jati gi firal adubu mong sabong asina pira haraga photo kaptuna upload tawbiu aiko yaji pin flag link asida click tawrasi loinana asigumna karigumba location gi notification laklabadi okay ta click tawduna allow tawrasi location allow tawra matungda aikoina pigitaba details sing adudi sida leire kanagumna file bisa hapning nabadi click tawduna photo hapa yagani loinana second da name type tawba third da mobile number haptuna aroibada next click tawrabadi proceed oigani taigo masung mobile amadi ko pai picture minute tari hoite static mark yaute object aigi ming type tawduna haplage type tawriba ming asi kana ko muna kari gumba organization yaurabadi organization adigi ming da service si thokpa yagani okay haji next click tawduna proceed oirasi proceed oira matungda masi interface haibadi isagi location atubu automatic detect tawgragani tisu location found aina wo pangraikena location found asigi makhada laiba pin flag haiba link asida koina click tawraga certificate download tawbagi option wo pangla hojik download certificate sida click tawrasi loinana certificate ki preview wo pangla sida aigi ming haibadi Kamaljit Moirang aina type tawgibana Kamaljit Moirang da certificate tokpani sida download amasung share gi option so lai aikoina jik download option da click tawraga download tawrasi download oira matungda matak tawriba open option sida melabade aikoina certificate wo phangani sida iriba mingsi karigumba capital letter da puna makta type tawra taragadi capital letter nga tawina thokani sida ina capital amasung small gi mix oina tawani na type tawani na adumaina wo phangi karigumba share option sida click tawrabade aikoina topa social sites haibadi Facebook Twitter na chingbada share tawbagi option angbangami hojai koi close tawrasi close ta melasi close tawra matungda koina thank you for your participation haibasi wo pangla hojik right topmost corner da leiba close button da melaga close tawrasi hojik akogi certificate do sagi gallery da album guma photos gumna sangaga wo pangani